Kuki Inpi ne MLA singa dictate to basi illegally Cheirak Piyu Thadoi Inpi Kuki Inpi ki makhada leigidori basi ani Kuki tribe ki MLA ahum khaktani Kuki Inpi Manipur ki maikei gi numit khani gi mamang du serol ama thok tun state asigi ano balinga kama semlak pamatam da Kuki zogi mihut oina leiribe MLA tara asi kari guma makhal amata da saruk ya ba yaroi haina khanghan ki basi illegal ni haina Thadoi Inpi Manipur gi maikei gi phongdorakli Thadoi Inpi ne thadorak pa serol ama hai Kuki Inpi ki mathakta criminal intimidation criminal conspiracy amasung sedition singbagi makhada Miam gi mahut sinduna MLA ama oina leiribe sing ki hanba amasung mi paiba phone bagi damakta sabsabe ekhan lokhatuna Cheirak Piyu Kuki Inpi Manipur gi maikei gi thadau mar paite wifi jau natragana jo purup ki makhal khuding makki tribe ama hektabu makhoi gi makhada thamba natragana lusing basing da namduna makhoi gi wafam sing ilhanna bagi thawang sa thapam thoktaba amani Kuki Inpi Manipur amasung Kangpopi district ta sumapung phana miyamna yabo oide masigi sumathakta jomi gi leiribe MLA sing haibadi bojagin balte amasung LM Khaute Jaugi MLA Singh Chinlun Thang amasung mal ki MLA Wursalong Sanate su makhoi hunduna puba ngamloi maram aduna makhoi ki makhada satkadoriba MLA Singh asi kimnio hokip hangsing paunglenlan hokip amasung lejamang hokip khaktani hairiba MLA ahum asimak Any Kuki tribe highways ki makhada leibang haktani Kangpopi district oina su MLA nemsa kipgen amasung haukelet kipgen asi Kuki Inpi Manipur gi makhada makhoi gi aning basing adu tawhanba oithokloi kanagumba MLA sing na any Kuki tribe ki certificate lauduna hairibu kanglup asi gi makhada lehenna khona jaba adudi masagi apambani adubu thadaugi ST certificate pairiba MLA sing na anobu lenga ama semna khona rapada kanagumba amatana yet papiba amasung ating bapiba gi hakama phawbu leite maramdi makhoi Kuki na te thadaugi makhada leibani India gi leiriba separate sovereignty upon banatragna democratic ki process asida ayat apan pirak liba khudima asi logi oiba sabsaba Cheirak sing pina thabuk pai khatfam thoki thadau haiba purup asidi any Kuki tribe haiba schedule tribe ki manung de yawa kanglup khenai kumja 2011 gi census tam yoi lakh aniga point tratuk leiribani state asida khundar be sing mi sing gi manung da su khwaide gi masing yang ba kanglup amma oina leirakli thadau miyam gi damak tana trangna Thadoi Inpi Manipur gi mathakta Kuki Inpi Manipur na trang Kuki zogi kanagom mi amatana makhoi gi makhada thamna hor pham thokte maram susade kumja lising am sampan marfu ga mari dagi hauduna Thadau National Council amasung Thadau Tribe Council semduna lakre Kuki Inpi gi makhada amuk phawbu leiraktri Kuki Inpi Manipur asidi any Kuki tribe ki certificate paiba mi sing khakta gi oina leirakkhibani haina su makhata rakli Texas ki isau de mi hum sikre kha thangba New Mexico gi khungang amada akan banung churak padagi khanghaudana isau thorak pada mi hum leikidre haina report amana hairi yum kaya marung ising thamjinduna leikibadagi emergency crew team kaya marum thamjinduna mi kanba masung mating pangbagi thabuk paikhat pa hore haina New Mexico gi Department of Homeland Security Emergency Managing gi Daniel Silvana phongdoki isau gi awaba nanglaba mafam singda National Guard rescue team amadi local team Cameron sangsinduna mi kanba amadi mating pangbagi thabuk paikhatuna lakhi Texas ta khanghaudana isau thorak bagi mi sam hena sikhibaga loina atopa mi sam humpu hena thiba khangdan leidingi Cheirak New Mexico gi khungang amada su khanghaudana isak thorkhibani Rayo Richna Rosturel gi imai pathopa maram na New Mexico gi official singna manak nakna leiba mi sing sapagada mafam da hongdokna pamangjauna na khangan balai khrabani AR na Sisipur da misam ama Yotcheina Kankhibagi tamthina phurakhibabu ZCA na yaning de phongdorakli khuga battalion da leiba kunthraga tare chuba Assam Rifles ke Major Jadu Krishnan amadi mahakaloi na rakhiba personal sing na maram taktana Surasanpur gi tangnun village ta leiba Genwain thungkauba masagi sahi ni phuga taruk suraba mi ama Yotcheina Kankhibagi loina tamthina phurakpadagi hospital da leikana khre hairi ba thodok asi thasi gi taruk ta thokibani haina Jomi Ships Association ZCA na phongdorakpaga loina na Assam Rifles na sa thakiba thong adu akan mamong du yaning da su phongdorakli Jomi Ships Association ZCA gi serol amana hai mara leitaba mi ama busining sita purga thadorkiba thong adu yamna lujada ba sing saba singna sa thagada ba thong ni thodok adu mi bagi hakpu khongkauna bani sa tharakli ba thong adu na Assam Rifles ki ming sathian bagal loina na makhoi gi ka hen ba thong adu uthokpani maram adu na thodok adu gi matang da Ministry of Home Affairs amadi Defense Ministry gi maikei gi akan meeting chang bagal loina na senior officer amadi AR gi personnel sing adu gi matak disciplinary action amadi criminal action lokhat kadabani haina su taksilakli Mizoram da foreigner amasung resident sing khandokpagi bill center na thubada ya pirgani haibagi signal pirakre Myanmar da hojik thokli beirang asina maram oirga nungti numit khuting gi leptana yumthang nariba Myanmar da refugee kaya senselakpa asina maram oirga asabu wathok lanthok kaya thoklakpa hore maru oina drug amasung tongan ba crime kaya thoklakpagi asabu maram kaya su leiri Mizoram da thokli ba drug amasung crime gi case sing sa da yangkhai de refugee sing asina oiri masigi mathakta hojik Mizoram gulo na Myanmar gi border da CNA amasung CNDF ki kangbu sing gi marakta hojik su leptana khothok nariba asina refugee masing leptana hengalakpana Mizoram da foreigner amasung
genuine residents sing khandok nabagi matang da hauki sahi 2019 da matam adugi Mizoram assembly na pass tawramba the Mizoram maintenance of household register bill 2019 president athuba da yaba pidu ek oina sat hanaba Mizoram gi chief minister gi maikai degi center da yamna kana taksin kre center gi maikai degi sahi tor namsin duna lakiba bill asi athuba matam da president gi ayaba lawna mathau ta ba thabuk sing pekhat lagani haibigi thajaba pira kre hairi Mizoram da refugee sing haijilakba oiriba phibam asina maram oirka tangai phadana bill asi pass tawnabagi matang ta hauki July 3 Mizoram gi chief minister Laldu Homana union home minister Amit Shah ga unakre unaba adu bill asi yawna Mizoram gi oina Thomjolda Peace City ama lingnaba lengpui airport ta transport tawnaba amasung state flagship handloop scheme sing paikhatnabagi matang da suwari sanaki Mizoram da foreigner amasung genuine residents sing khandoknabagi bill asi 2019 gi March 9 da matamdagi Mizoram gi chief minister Zoram Thangana lead tawba Mizo National Front gi government assembly da pass tawrakibani loinana bill asi matamdagi Mizoram governor Kumam Raja Sekhar na India ki president da report tawkibani Amit Shah gi unakiba adu da Mizoram gi chief minister asi ki maikai degi makhata na phongdu ki da Mizoram da hokiba sahi kaya gi mamang degi yumthang nariba mirai bak sing degi ain kai na mitop kaya sangsilakibani state adu da yamna aruba phibam kaya da mayok nare maru aina development amasung welfare program kaya gi khudong saba sing hairiba foreigner sing asi da lawduna leire maram adu state adu gi Miam gi Kaikhre development project amasung welfare scheme sing asi genuine residents sing na phanghanaba bill asi athuba matamda pass tawduna ek oina sat hanaba hotna biyu haina taksin ki Mizoram asi nongpokta mar aduga nongsupta Bangladesh ka lon na dibangam khai gi saruk asi purna kilometer chanipan gu kungani pan ni hojik su Myanmar amasung Bangladesh ta gilan jelak liba refugee lising ni pugi mathak ta sangjapam lawraga leiri haiki wafam sing adu union home minister gi maikai de gi haiki bedam Mizoram gi Sarship district ki Thenjelda Peace City ama sabagi wafam asi lakator ba parliament mifam da paikhat lagani loidana Peace City asigi da makta mathau ta ba thabuk sing paikhat na union finance minister ga su khanna ragani Lengpui airport asi airport authority of India da sinabagi matang adu da union cabinet ki meeting puthok tuna khanna ba matung da sabsab wore ma lawna ba hona gani haibagi thajaba pirakhi hairi amarom da Mizoram ga lo na Myanmar border da hojik Myanmar gi resistance group sing ki mathak ta makoi gi area operation gi damakta kuthokna riba asina maram oiraga Mizoram border da security gi ahenba section thorang sing lokhat khre hai salai mi hata se na sing sabsaba hak ko serak pi gadabni hain wakat mi fam sathakre tha asi gi taruk ta Bishnupur district ke Kaibul police station ki manung chanba jaga ama da kwa kaithen konjeng lai kai de gi Pinky Kaubinupi amana Imphal East Palace compound leiba Gobin Road ki mete salai thiam ko bomi amabo thang na thin hat ki thodok adu yaning de phongdok tuna amasung thodok adu senari be kodum maral gi matung ina chapmana ba hak paserak pi gadabani haina ngasi mafam adu gi miyam na wakat mi fam sa thakre khongjang adu ga mari leina leikidra gi apop gi mama karuna na hai ki bedam hat adu lautuna ba amani masabu mayum dagi kauthok ra minung si leitana hat ki bani maram adu na mi hat adu da yaw ki be senari be kodum ki mathak tamatik saba investigation sa thaduna maral gi matung ina chapmana ba hak paserak pi gadabani hai ki khongjang adu da saruk yakiba People's Youth Welfare Association ni President Toijam Rajendro na hai kibda mihar asida senerbe sing adu masana maraliya jaduna police ta surrender tawrakre haibagi pautare senerbe sing aduna surrender tawrakrabanina miyam gi maikai degi GSC phawa semba tawdana laikhidrabagi aroi mathau mangam phawa pangthokre adubo mihar asida yawriba mioi sing adu kankhattuna maral leiba ama oina uhanna bahona bagi thong sing angam athau sing gi khut yawduna sathare haibagi pautare maram aduna ngasi gi wakat mi pham asi pangthokpani thodok ase senerbe sing amata khaktana maral gi matung ina chapmana ba hak paserak pi gadabani senerbe sing adu maral leitadaba saduna thadokna ba hotna rabadi tongan ba seso sing amasung miyam gi khusam narga makhal makha kai khungjang chingchang gani haiki wakat mi pham adu saruk yakiba maira pai bilu sing bi amana phongdorakhibagi matung innadi mihat as the sener pe mokoi mangamuk marali matung ina dan DP ge dabani case asu ka thijeliba ayo masung police department ge mai kai de thodok asida yamna haksina lawduna sener pe khudima dan DP na ba hotna ga dabani sarkari mai kai de su masida ahen ba midyang sangduna maral leibasing dan di phanghana ba hotna ga dabani haiki Indian Air Force ke fighter jet ama Kaikhre ngasi numit yung matung pung amaga minute kun manga rom tabada Rajasthan dagi border village ama oiriba suruda Indian Force ke fighter jet ama Kaikhre aircraft adu banoda village ki lobuk amada kairga tasilaki bani plane kai duna tasiliba mafam adu gi akoi badak sangi saruk sing adu sai thoklaga taraga leiramba thengna ki hawjik sabsana pilot adu sire haibagi official oina lauthokpadi leitri adu bu kairaba plane adu gi manakta miyoibagi haksangi saruk kaya sai thoktuna taramba aduna pilot adu soidana siramlagani haibagi thajaba leiri thodok adu gi paw hek phangbaga authority gi maikei degi mafam adu da sangsin duna yengsin ki loina na rescue operation yauna investigation gi thabu sathari ngasi degi thahum gi mamang April da su Indian Air Force ki two-seater Jaguar aircraft ama
Zamangar airfield dagi night mission amaga mari leina paikhat ki ikan kanadana kaikhi thodok adu pilot amana yamna thira sokpa dagi sikhi aduga amana soklaba matung de hingauki masigi mamang master da so Indian Air Force ki fighter ama Haryana gi Panchakula district ta routine training sorti amada kaikhi February thada so Madhya Pradesh ki Shivpuri da fighter jet twin seater Marius 2000 ama routine training city da kaikhi adubu lebak phabadagi plane adu kai dringai mamang da song thawdu bagi asi ana diyaw kide in 2024 ki November thada so MiG 29 fighter jet ama Uttar Pradesh ki Agra maya da training sorti ama da technical failure na maram oira ga kaikhi adubu pilot adu di plane dagi song tho hobadagi ngauki additional SP wangkhompa of from Chandapu ki basena ki 80 taruk phare Arambai Tengol gi general headquarters ki fighting headquarters CBI na phaki bathodok ka mari lenin Arambai Tengol na kaukiba numit 10 gi total shutdown manung Bisnupur district ki additional SP wangkhompa okramsa amasung ma ki escort team da attack taukiba thodok ka mari lenin police na Arambai Tengol gi mioi taruk phare hari pawasina makhata na hari Arambai Tengol la kaukiba total shutdown adu gi manung Bisnupur district ki Nambol Thongkha area da miyam gi mob amatan khaine bo hona bada additional SP wangkhompa okramsa amasung mahaki team bu phuki ba thodok ka mari lenin Nambol police station na lokalakpa FIR amaga mari lenin Arambai Tengol gi mioi taruk adu phaki bani phara basing adu di Imphal West ki Govindagram awang laikai degi Laisram Sanahal Elias Sana sahi kun gataru Laisram Risikanta sahi kun Laisram Premsan Elias Kandrang sahi taragani pan Bisnupur district ki Tera Kongsam bi ward number 2 degi Kangbam Nongdamba amasung Imphal West ki Kangmong maning laikai degi Sarang Them Rabi Chandra sahi kunipan Elias Rabi amasung Laurembam maning laikai degi Yumnam Joasanta sahi kuni thoi kawi hairi